Separate administration yauna kukina talliba demand fangdriba phauba free movement gi ayaba piroi COTU KWOHR pawasi pandam pawse dagi lokhachabane separate administration yauna kuki singna talliba demand sing fangdriba phauba free movement gi ayaba piroi haina Committee on Tribal Unity COTU amasung Kuki Women Organization for Human Rights KWOHR na warep loukhre Union Home Minister Amit Shah na share logduna pangthokhiba wangba thaki mifam amada tha asigi nipandagi Manipur gi lambi khudingmakta apanba yaudana miyamna free oina chalhanaba wafam thamkhraba matung kuki lup ani asina firep asi laurakbane Kangpokpi district ki Faijangda leiba Martyr Cemetery da pangthokhiba Remembrance Day thauramda COTU amadi Kuki Women Organization for Human Rights na kuki singna taliba separate administration ki demand phangdriba phauba National Highway fauduna satpada thingba dumak thamnaba warep laukhibane Thauramadu kuki jo singna taliba legislature yauba union territory separate administration phangdriba phauba hanba laitana lanthengnaba demand asi mapung phana phangdriba phauba makhal amatagi kuki jo area da free movement tauba yahandaba demand asi phangnaba honabada democratic oiba makhal makha kaya gi khongjang changsinba demand asigi mayokta kanagumba kharana lainga ka yanaram lavade furup asigi mayokta leibani haina laubaga loinana kuki jo miyam gi yeknabani haina lauba separate administration ki matangda governor na arambai tengol da thamkhibo wafam handokba kuki jo volunteer sing faba punba yaroi karigumba faba punba satharak lavade DC ama DSP na thodang puba kuki jo miyam gi apamba gi mayokta laingak na namhaduna ingtapa purakna bahonarak lavade ruling government boycott tauba haibana chingba warep kaya laukhi haire warep kaya asigi mathakta separate administration amatangai da bawaroi sini haiba wafam su thamlakle Speaker Thokchom Satyabrata ngasi numidang wairam kana amata yaudana masa Mathanta Delhi da Paisinkhre Manipur da Rajnitigi Ahongba ma Lakpa Yana Leiri pawasi Kangleipaki maira pawse dagi lokhachabane mamang sahi 2023 gi May 3 dagi hauna kuki narco terrorist na Manipur gi apunba saktam thugai daga separate administration tanawagi damak akan balalau chathaduna lagliba si central government amade Manipur government na loisina bohonaba ngamdabadagi February tang 13 gi numidang wairamda Manipur Legislative Assembly bu mathau tawduna thamlaga Manipur President Rule chalaiduna animated suspension thamjenduna lairakhibane ngasi fawba BJP gi MLA singi marakta amatoina punsinduna luchingba makhanduna anauba laingak semba ngamdana hojeksu leiribane adubu chairak asida ngasi numidang wairam pung 5 15 rom taba matamda Manipur Legislative Assembly gi Speaker TI Satyabrata Mathanta Delhi gi damak Imphal thadokre Pausi asina fangba pawgi matungina de mahaki khongchat asida kanagumba mata loina khide aduga mahakpu Delhi gi luchingba singna kaurakpra haibasu asengba khangba ngamdre mamang thagi 13 da Manipur da president rule thamkhraba matungda ahan boina tha asigi amada Union Home Minister Amit Shah na chair logduna Manipur gi security gi phibam review tawbagi thabak pangthokre madugi phaloina tha asigi nipan dagi mahausagum National Highway ani haibade Imphal Dimapur lambi amade Imphal Jiribam yauna lambi pumnamakta miyam chathok chasin tahongadabani haiduna Amit Shah na phongdokhibane loinana mahaki wafam asi mari lainaba minister sing amade official sing na thabak oina pangthoknaba su khangankhibane masigi matunga Union Home Minister na Manipur gi oina BJP gi MLA sing amata kauraktuna wari sanasi haiba leitre pawasina hai haujik Manipur da BJP gi MLA sing amata oina sungsinaba ngamdana leireba Chief Minister oigani haiduna misang khomnariba kaya ama su leiribane hanagi Chief Minister N Biren amade BJP gi President Sarda Devi na lusingba amamam oibagi laupham thokpa thodang adu logduna amatoina BJP gi MLA sing amatoina punsinaba ngamdana leiribane adubu chairak asida Speaker Satyabrata na kana amata yauduna ngasi numidang wairam Delhi da Paisinkhre asi artha yamna lei Speaker Satyabrata da anoba CM oina hamna bagi lalong ama satharakpa oigane loinana Delhi gi lusingba singna su makhoina lauragliba firep ase Manipur gi yaifanabagi damakta ne maduna BJP gi MLA sing pumnamakna Satyabrata bu sagatgadabani haina khangalakpa yai haina thajanare mahangna Delhi da sangsinkhiba ase Delhi gi lusingba sing haibade Prime Minister Narendra Modi gi yathang matungin Union Home Minister Amit Shah na Speaker Satyabrata bu kausilaga kumna wari sanaraga anoba BJP gi laingak ama semnaba thaurang tawrakpa mali haina su Rajniti nainaba kangbuna phongdoknarakle